अहानबदा बरुग पाउसिंग पिजरी लमदम मसिदा थोकलिबा इरांग असिदा मई थाख्रबा अमदि थुगाइख्रबा युमसिंग नौना सेमगत सागतनबा सर्वे तौबा लोइरे हाइना चीफ मिनिस्टर एन बिरेन हाइख्रे मंगक समना थांगना लेनबा अमरि नुंगै मरुना पानबि दाखफम लेबा सिबा हक्सांग अमा तुरेंदा ताउथरख्रे कोइजम नोंगानबा एलाइस अगिंग मिहाकी केस था असि कुंट्रा फावबगी मनुंगदा एनआईए दा सिनद्रबदि अकन मखुंगजंग संसिलगने हाइना जेएसी ना लेंगाक्ता सेक्शन वा थमख्रे कुंबी केंद्र की मनुंग चनबा ट्रोंग लाउबी खुलदा कुकी खुलाई पाइबसिना नोंमैरौन क्या कापसिना लान काइहौरख्रे किसिंगना फाजिन खिबो मियो एमा थाद्रोक ले मैतै मसा अमना फाजिन खिबदगी मरी मखों खंग्रै अमरी हौजिक मणिपुर थोलिबे इरांग असि मैतै सिंग लांदे हाइबा खंगले हाइना इंडियन डेमोक्रेटिक रिपब्लिक फ्रंट IDRF छत्तीसगढ़ स्टेट की प्रेसिडेंट KL रेमन ना हाइग्रे टाइम न्यूज मीटिंग टाबिर पुनुपु अमरजित थोकचोम ना ताराम लोकसरी होजि पाउ संदोक पिजरी मेगे अहुमदगी थोलिबे इरांग असिदा मई थाख्रबा अमदि थुगाइख्रबा युमसिंग नौना सेमगत सागनबा सर्वे तौबा लोइरे अथुबा मतमगी मनुंगदा साबा हौरगनी यामलबदा युमसिंग अदु सेमगत सागतपदा था मंगा तरुक फावबदी संगलबा याय मरम अदुना वारबसु वाना मियामना मतम अदु फावबतंगदि अवाबा खांगमिनसे हाइना चीफ मिनिस्टर एन बिरेन हाइख्रे वाफम असे लेंगाकना सजीवा जेल कॉम्प्लेक्स नौना साबा टेम्पररी शेल्टर होम सिंग ngasi hongnabi matung ina sangabaga loinana Imphal East District ki tungan relief camp singda sangjafam loduna leiramba imung singda ngasi khusin nakibagi thoramda athoiba mithunglen gi oiba waron piradun haikibani Chief Minister na haiki lengakna tungan mafam singda semgat sagaliba temporary shelters home sing ngasi dagi nimit taraga mangani fawbagi manungda pumloi loisinbaga loinana hojik tungan relief camp singda leiriba miyoi sing mafam aduda hongjin handuna leita na lehananaba thorang sinbaloiri ngasi mafam sing asida imung samari leiba yare hojik tungan mafam nipanda punna yum lising mari sabagi thabak khongjen yang na sangsili Imphal East ki sombungda yum chani YTV lokonda yum samari sabaloiri kangpokpi amadi Churachandpur district ki oinadi matam khara sangkhigani kangpokpi gi oina mafam amadi masak khangdokpa hore madugi manungda mafam amadi leimai temthokpagi thabak loiri kangpokpi gi oina imung chatret leiba yagadaba temporary shelter home sagani aduga Churachandpur dana chanifan sagani hojik lengakna lokhatlakliba khongthang asigi saruk ama oina hojik lanjenaruktuna temporary shelter home singda amadi relief camp singda leiriba miyoi singna masa gi khul singda amuk hanna khunda leitana hingananaba thorang su lokhatli thorumarugi saruk ama oina mai thakraba amadi thugaikraba yum singi maramda thijinbagi thabak chathaba loire mafam sing aduda nauna yum sananaba thorang su lokhatli Yumsing adu sabo matamda yamdrabra tha manga tarukti changlaba yai hojik temporary shelter home singda leigadoriba amadi lanjenaraklaba imung singi damakta lengakna one family one livelihood ki thorang paikhattuna imung amada lupa lakh 10 su piragani haibi yauna wafam kya su phongdoki Hoiba thokdoksigi koi hujik solution porkani politically aduga aikoina chathagadaba thabak aikoi lepoi illegal immigrants khandokpa biometric law koi koi chatchana madu bharat sarkar ko punai koi letna koi chathagani yum mangta krabasing immediately yum saraga hanjin hanba yabasing leiba yabasing akoi athoba matamda yum saraga magi kun singda no yum saraga lehanna bigi akoi hujik thau kanna paikatba hore aduga loinana relief camp da wana taraba leiba sanisa sing mogi relief
oinanaba koi especially one family one livelihood ki par lakh tara gi scheme si moi de koi priority oina list concrete par loire moi sidai hek lairi ba kangu mayam sid laiden kan ga sigi jaga sida workshop ama or somewhere moi sidagi puraga moi na tawningi ba moi na makom sa haiba tawba taningi ba porto tagel gi the kangi any ekoi gi laire government gi infrastructure lai sing da thabuk suhol laga moi the funding do biraga moi gi self sustain tonganaba moi gi madu gi port ekoi athuba matam da ekoi government gi ba tim khaidokre ngasi thorom madura minister TS Biswajit Y Khemchan Dr S Ranjan amadi khaisi saru yakhibaga loinana lenga ki maikei da temporary shelters home sing da leigedaba imung singda polam kaya su khusinagi Panbayai temporary shelters home sing aduda leigedaba imung sing ngarang Imphal East ki Deputy Commissioner Kumantem Daina Devina thokiba order amana masak khangdokhibani Ningsing bayabadi lamdam asida thokliba irang asina awaba mayuk nariba miyoi singna leinanaba tungan ofam singda lengaki pautak matungina Manipur Police Housing Corporation Limited na prefabricated temporary home leasing marirom war footing da sagalakhibani Intensified Diarrhea Control Fortnight IDCF lising ani kungumdoi Manipur lengaki Health Minister Dr. Sapam Ranjan Singhana hongnabi matung ina ngasi ayuk launch tawkre Imphal gi nitai patsu thekta leiba Manipur lengaki Directorate of Information and Public Relations DIPR gi conference hall da pangthokiba thorom maduda athoiba mitunglen gi oiba waron piraduna Minister Dr. Sapam Ranjan Singhana haiki Laisat asi thengnanaba khonabada lengaki mari leinaba loisang sing maruoina health amadi social welfare department gi ani punduna thaudang lominaba mathau tabaga loinana ground level da hauraga miyam de awareness piba tangai fade India gi healthcare system da leidiba rasta amadi anganwadi singna grassroots tagi health and hygiene gi asoba diet loduna lakli amadi makhata na su loba mathau tari Laisat asidagi ngakthok nanaba maru oina haksang lu nana leiba amadi khutsa sengna toina hamdokpagi hainabi thamba tangai fari haiki Grassroots level da koi function to the same yang kana da even director sahab na go minister so yang kana emphasis with the need to wait and BSS sending to ka da so apoi converge to raga idea share to the manpower converge to raga koi amaga think pa ni yang kana This was an emphasis with her. Marantika, have the grassroots of the young people. Grassroots of the young people, the ashas, the anganwadis, and the AMMs. See, is a young job. Health system of the young job role of the Mangak samna thang len ba amari nungui maruna pan bagi dakfam leiba asi bahaksang amature na tautharakrei Hariba thaudo ase ngarang nungthil morega tainariba Myanmar gi namfalong faurga seliba loksaw amari maklang turen anigi tainafam oriba Myanmar gi ngamkhai sarukta thokibani asiba haksang adu Myanmar gi police na lokhatkre chapsaba masak maming khangba ngamdabaga loinana India masara natragana Myanmar masara haibasu sapsana khangba ngamdri hairi Ngasi nungtil pung anirom taba matamda kumbi kendra gi manung sanba trong laubi khulda kuki khulai paibasina nungmai round tararom kapsindna lan kai horakre hairi adumoinamak trong laubi khulgi khul ngakliba khunja singi maikei dagi di handuna nungmai kap khibaleiti hairi mafam adugi khunja singna phongdorakpagi matung inadi trong laubi khul tamna hau khiban numit kharani asida kuki khulai paibasina marakta nungmai kapsilakpagi thongdok toina thokli Maduna maram oraga khunja sing manak nakpalabuk singda low kumba fawba kibadagi chatnadre khul adugi akoiba mafam sing ngak seliba CRPF amadi BSF nasu kuki khulai paiba sing leire haiba khanglabasu takthoknaba thorang amata lokhat pidre hairi Kuki singna fajin kiba mioi anigi manungda ama thadorlaga maitei masa amadi hojik fawba mafam khangdana leire hairi Hojik fawba mafam khangdan leiriba miyoi adu Surachandpur district ki manung sanba khuga tampaktagi konthaujam temba sahi kunga taruk apokpa rajen kawi thaudosi mathangda imung manungi miyoi singna phongdorakpagi matung inadi haukiba mege ahumda thokiba irangna maram oiduna khuga tampakta leiba makhoigi imung manungi miyoi sing manak nakpada leiba sifai gi kemda sangjafam lauduna leiki
नुमित अदुदा तेंबा अतोपा ममानबा अमगा चुराचानपुर की IB दा लेबा IRB अमदी AR की पोस्ट संजफम लौकी मफम अदुदा नुमित निनी रोम लेरबा मतुंगदा मे की तरुकता मफम अदुदा लेबा सिक्योरिटी फोर्स सिंगना मखोई चटपा यारगनी हायरकपदगी मखोई अनि तोरबुंग तमना खुल सिंग फाउदना लाकपगी लंबीदा खेलजांग खुलदा लेरंबा कुकी सिंगना मखोई अनिबु फाजिनकी मदुगी मतुंगदा ममानबा अदु थादोरकलगा तेंबबुना फाजिनदुना थमोखिबने अदुमैनमक हौजिक फाव तेंबगी खुंगुल लीब फंगदना लेरी महाक हिंगलीबरा नत्रगना हाटपीख्रिबरा हाइबदु खंगबा ngamdre मरम अदुना हिरम असिगी मतांगदा मरी लेनबसिंगना थिदोकपियु हाइना इमुंग मनुंगी माइकेदगी हाइरकले Security Force की कांगबुना लखलकप सेक्शन थौरांगी सरुक अमोइना तोंगान मफमसिंगदा ऑपरेशन चथब लेप्ट्री ngasi ayuksu Imphal West District Police की कांगबुना सिंगजमई पुलिस स्टेशन की मनुंग सनबा कक्वा नौरेम लैकाइदा थीबु हुंबगी थबक चथखरे हाइरी ऑपरेशन अदुदा मिफा मिफुन यावखिबगी पाव फंगबा ngamdre नाकलमरोमदा ngarang Imphal East District Police की लमलाई पुलिस स्टेशन की मनुंग सनबा पुंगदोंग बमदा सथकिबा ऑपरेशन दा 303 की राइफल अमा काप यारिबा मरु अमा यावबा मैगजीन अमा फंगले हाइरी अतोप थौदोक सिंगदना लमफेल पुलिस स्टेशन की मनुंग सनबा लांगोल जोन 2 अमदी 3 दसु ऑपरेशन चथकी बिष्णुपुर डिस्ट्रिक्ट की मनुंग सनबा कांगमोंगी एरिया दसु पुलिस अमदी तरातरुक सुबा BSF की अपुनबा कांगबुना ऑपरेशन चथदुना युमथोंग सामगा कुनगी रोमदा लेरंबा मियोई सामगा यांखैगा तरेत मसक खंगदोकी मिफा मिपुंदी यावखिबा लेते हाइरी Security Force की कांगबुना ngak senduna jiribamdagi tongan potlam singpuba gari samaga kunga mathoi ngarang numidang Imphal thunglakre hairi Imphal tek takaiduna thunglakhiba gari sing adugi manungda LPG puba truck ama atai potlam singpuba gari samaga kunni hairi Amaromda LPG gari yankai thau puba gari kuntraga taruk punna gari samaga nifuga taruk na palelda panduna leri gari sing adusu ngasi Imphal da yoraklagani hairi ningsingba yabadi Imphal jiri lambi faringi none area da sing ningkai khibana maram oiraga numit mangani rom lambi faunaba yadana leirakibani madugi mathakta kotuna nahandagi national highway animakta economic blockade chatharakibani economic blockade aduna maram oiraga Imphal Dimapur lambi paring dagi hojik gari sing Imphal da sanglakpa leitri सही असिगी फेब्रुवारी की तंग तरगा माथोइदा सेनापति अमसुंग कांगपोपी अनिगी लोनबगी मफम अमदा लौतुनबा मिहाता NSCN IM ना मिहाथिना हाथोक पिरमलबा क्वा कैथेल अवांग कोनजेंग लेकाइदगी अकोइजम नोंगानबा एलाइस अगिंगी मिहात था तरेट हेंजिलकलबा फावबदा लेंगाकना तुमिना लेथोकपा यानिंगदे लेंगा की माइकैदगी मिहात असिगी केस NIA दा सिनगनी हाइना थाजब पिरखरबसु ngasi फावबदा केस अदु NIA दा सिनखरबरा नत्रगना सिनद्रिबरा हाइबगी वाफम अमत फोंगदोकपा लेत्रे मरम अदुना था असिगी तांग कुंथ्रा फावबगी मनुंगदा NIA दा केस असिबु सिनदबा तारबदी अकनब खोंजंग कया अमसंग सिलगनी हाइना JAC असिगी को कन्वेनर L nganbina हाइक्रे ngasi nungthil Manipur Press Club ta pangthokiba pawgi mifam amada L nganbina haiki akoijam nonganba allies agingi mihat asigi matangda leingak ta compensation amata tan kibalaiti asumba wayen adukhak puthokpiduna maral leiraba miyoising logi matungina serak pibiu haibani adubo hojik leibak ki oiriba irang asina maram oiraga ima singna misi asigi matangda taptharaga leirkhibani adubu ngasi fawa leingakna imung manung amadi JAC gi maikeida wafam amata thamlaktaba asida laikhiraba nonganbagi apokpi mamana masagi asumba langla langjin khangdrabadi masa matanta suicide doragani haibagi phirep fawa lokre mamangda leingaka JAC gi maikeidagi wari sanakibada case asi NIA da sinaragani haikibadagi thajaba pibadagi asiba haksang loksinduna aroiba mathong mangam pangthokibani aduga hojik fawa leingakna asengba ama khangandaba asi yaning de haiki anunganbagi asili hasang je akoi tha ama makhai khara helapam matam da lawe matam sida akoi na haigi bana mai family ki sati akoi JC sati haigi bana hari bam hal asigi asengba sumba langa lagi thokio aduga ena ya sinapio haibani akoi sarkar ki saita family ki sati ki JC ki sati ki asi basigi akoi mamuda compensation lamta tan lagi asengba sumba to adu katang thokio haidana magi family ki akoi victim haigi tara akoi nonganbagi masana akoi leiba lekai gi JC ki mayam sida yamna thamoi sokna mana ai sagi asengba langa langjil ama khamji bom sirani
सिरने एन हाइबदगी अखोय इमा मैम सिगा तव काना सिदि मी अमा सिगा कांदा अमा दि कनदबा यादे सिगा अमा दुसु सिगा अमा दुसु सेनगदना हाइबसे इमा सिंगी वाखललोन अखोय जे सिगा वाखललोन द लेदना अदुइ बतादि ngasi gi लेब सरकार सिदा मी अमा लेगदबा तासु ममा सिगी दमदि अखोय सो अमा बक तहुतुई मतें पांगम थुइ हेदना अखोय ngasi पाले सरकार सिदा पेना सिगी नोंगा बगी मिसि सिगी मतंगा अखोय एना सिना हिरोला सिनाबियो है बस मैं सिनारगे है भी थाजन अब हम दगी अपने नोंगान लगी ते कोई से था हम मखाई खने है कांद लो मागी लगी तब मैं मथों मंगम होइरे कुमजा लिसिंग ग चाट्रुक हुम्फुग तरुक तगी लिसिंग ग चाट्रुक मरफुद्राग तरेट फाव लमदम असिदा पानखिबा निंगथौ मैदिंगु पाइखोमगी मतमदा इरंबा सैथारोन कुंपाबगी सरुक तगी हौदुना याउदुना लाक्लबा आइमोल फुरुकी कनागुंबा मियोय खरना लमदम असिगी यलहौमी नते हाइदुना लाना संदोलिबा असि खुदक्ते लेपियु हाइना आइमोल कस्टम एंड कल्चर डेवलपमेंट ऑर्गेनाइजेशन की चेयरमैन बोंगते अथोय आइमोल ना अपील तरोले हिरम असिगा मरी लेना लुफ असिगी ऑफिस ता पांगथोकपा पाउमिसिंगा उनबा अमदा अथोय आइमोल ना मखा तारदुना हाय सैथारोन कुंबाबदा हारिबा लारिक असि आइमोल सिंगनसु लमदम असिदा पानखिबा निंगथौ सिंगना मागी मागी मतमदा थोखिबा यामना मरु ओइबा थबक थोरम सिंग इदुना थमलंबा लमदम असिगी हिस्ट्री टाकपा यामना मरु ओइबा लारिक अबने हाइना थाजबा थमदुना लागले लोइनना हारिबा लारिक असिदा कुमजा लिसिंग चाट्रुक का हुम्फुग तरुक तगिना लिसिंग चाट्रुक का मरफुद्राग तरेट फाव लमदम असिदा पानखिबा मैदिंगु पाइखोंबा अमरि कुमजा लिसिंग चाट्रेट सुपना मापनदगी लिसिंग चाट्रेट निफुग निपान फाव लमदम असिदा पानखिबा मैदिंगु गरीब निवास अनिकि मतमदा आइमोल सिंगी मरमदा तोंगान तोंगान वफम क्या इदुना यावरि हारिबा वफम सिंग असिना फुरुप असि निंगसिंगबा थोक्ट्रिबा मतमदगी हौदुना लमदम असिदा लेरकले हाइबा से ताकले अदुबो हंदक्ता KKL कौब लुफ अमगी एग्जीक्यूटिव मेंबर एल मोहिंद्रो कौबा मियोय अमना मीडियादा फुरुप असिबु लिसिंग मगा साट्रेट यांखैग तरेता बर्माना मणिपुरदा लान तारकपदा बर्मागी निंगथौगी मतेंग पांगबा लाखिबनी कुकी कांगलुपकी यावबा फुरुप अमा ओइना फोंदोरकपा असि यामना लाइबक थिबनी लोइनना असिगुम्बा अरानबु वाफम असिना मरम ओइरगा आइमोल फुरुपकी मियोय सिंगना तंपाक लमदा फाउदुना थबक चटपदा अकीबा पोहले मरम असिना एल मोहिंद्रोना अथुबा मतमदा आइमोल सिंगी मतंगदा फोंदोखिबा वाफम असि सेंगदोकपियु अमरी तुंगान तुंगान रिसर्च पर्सन सिंग अमरी इंटेलेक्चुअल पर्सन सिंग मसा मसागे अपाम फोंदोकपा अमरी लारिक इबदा आइमोल फुरुप असिबु मियामना लान उगदबा वाफम सिंग मखाताना याहनबिगनो लोइनना मेगे अहुमदगी हौदुना स्टेट असिदा थोकलिबा कांगलुफ अनिगी लान असिदा स्टेट अमदी सेंटर लेंगाकना अथुबा मतमदा वारोइसिन पुरकपियो अमसुंग तंगदु लेताबा पुरकनबा होनबियो हाइनसु लेंगाकी पुकनिंग सिंसिलके सैथारोल कुंपापा हाइरिबा लाइंगसी मणिपुर की असेंब पुवारी असेंब हिस्ट्री दी मासिदा मणिपुर की थवाइसी मासिदा लोइना लेरे हाइना अखोय आइमोल सिंग ने येंगेबा मतमदा मासी पारुबा मतमदा आइमोल अखोयगी पुकनिंगदा थमोयदा चौथोकचबा पोकचबा इनिंगथौसिंग ने थंबिरंबा असिगुंबा पुवारी सी दा अखोय आइमोल सिंग सी 1666 to 1697 मैदिंगु पाइखोम बना पालिंगै गी पेज नंबर 23 दा तखेन थादा आइमोल सिंग चेंखिबा बु तखेन लाइन कार ए हाइना खंगनै ए हाइना मयक सेंग पिरमि अनि सुबदा 1748 की पेज 39 दा तखेन लाइन कार तुना हौरंबु मरीगा आइमोल तरुका फाखिए हाइदुना बामोन हंजबगा नहारुब लापा अनि मना सिंगदुना तखेन नाबा सए हाइना मजिक सेंगना पाली कुकी नार्को टेरोरिस्ट सिंगना मणिपुर थुगाइनबा हंदक मैते फुरुपता लांदारकलिबा सिदा असो अपन नंगलिबा मियामदा राज मेडिसिटी हॉस्पिटलना लेमना लायंगनी हाइना फोंदोखिबा वाफम थबक ओइना पांगथोक्ट्रे लेमना लायंगबगी महुत यामलबा सेनफम डिपोजिट तौननबा हाइरकले हाइना यूनिफाइड पीस कोऑर्डिनेटिंग कमिटी कुंबीना पेंदबा फोंदोरकले मणिपुर प्रेस कप तंगासी नुतिल इथाई मॉडर्न सिविलाइजेशन क्लब अमदी इथाई खुनौ मैरा पाइबिगी मिहुत सिंग यावना पाउमी सिंग उनबदा कमिटी असिगी सेक्रेटरी वहेंगबम ओपेंद्रोना बिष्णुपुर डिस्ट्रिक्ट की तोरबुंगदा था असिगी मे अहुमदा
ngakpigani tha asigi ahumda narco kuki terrorist singi asiba haksang pumba yaroi haina miyamna sangsin kiba khongjangda ithai kunau awang laikai degi wai manisang kobi maira paibi ama khuzeng da soki soklabi maira paibi adu manak nakpada leiba ana laying sang amada ahan ba laying satharbu matungda khudakta ras medicity da bukhatke numit aduda manak nakpa laying sang leirabadi dressing tohallaga numit tarani gi matungda la o hairakpadagi tha asigi taraga mapanda amuk ras medicity da laying naba lakpada surgery tawdaba yaroi sel oina lupa lising yankai deposit taw hairake adubu nomagi suraga nomlaga saba imung oibana deposit tawba ngamdana utharake tungda local MLA gi khuthangda miyamna mating pangnabadagi hojik rims hospital da laying chathaduna tha asigi kunga manga da surgery tawragani adubo handaki irang asida ras medicity na aso apan nanglaba singbu lemna layingani haina lauthokiba adu ngakna satriba karigino lemna laying loidaba oirabadi miyamda sel logani haina lauthokpana fai haina pendaba phongdoki Nakalamaramda Ras Medicity Hospital asigi Medical Superintendent Aribam Ibotombi Sharmana paugi mifam ama pangthoktuna haikibada handak Manipur tholiba irang asida aso apan nangkraba miyoi singda lemna laying sathariba asida hospital gi site gi fazana surgery na singba treat torba matungda paisa amata patient singdagi lodana free da hidak langthak sing yauna piri haiki masida patient sing adubu discharge tawi masida amuk patient singna check up kidamakta amuk hospital asida laktuna OPD natragana admit tawrabadi patient adu hospital asina amuk hana normal patient ama oina lawi hairi masida patient adubu phajana laying chatharba tungda laying man lawi hairi private hospital ama oiba maramna hospital asigi staff sing salary piri handaki irang asina maram oiraga hojik hospital asigi staff khudingmak salary tangkhai piduna thabak tawri haiki hojik fawda hospital asida irang asiga mari leinana aso apan asi ana yauna punna miyoi samaga marfu taret laying kre surgery oina miyoi marfuga mari sina purakhiba miyoi tara hospital asida laying bada laikhidraba miyoi mari sukre amadi hojik hospital asida asokpa miyoi ama laying chathari haiki sida awaban aso an mi sida piriba service maramda Equally, Bijari service violence to the Suogalapa. Only Quachum Sum, Yanamaga minor in the Chachiba. Adusu, Quay free winner. Aduga Ming Chalaga, with operations in Better Carnival, couldn't monk to Su, Quay Chana operation Magita Carnival, into free the winner of the Toraga, Magi, Fava Fauta, Quay. Yinjaraga maji akoina thajabani adu karigumba patient jina akoi sidagi khudakta chakhiba natraga operation tawraga chakhraba matungdadi akoina mi amagi mana halakpa matamdadi akoi hojiki hariba patient je akoi anobo patient wena akoi treat tawji adu akoina mi amabu magi anawa ate tholokpa matamdasu adum free tawradi akoi private hospital nina aikoigi fungjariba kharasina aikoigi sidlaiba hospital gi staff sinchigi hingnanabagi upainina akoina masida changiba paisa mayam si yam bhajan changi hujik su changi ai amount ki hajararo adumaina treat tawbisindu karigumba amu halakpa matamda akoina even bullet injury tawraga akoina treatment tawkiba halakpa matamda su akoi hujik moina hospital lakpa matamda akoi anoba patient win treat tawraga moi anaba yemdo koi kanoina koi normal patient win koi lobje Malemgi puwari da sering basingi kui dagi putorakpa isai mayekna leibak amagi ning tamba fangnanaba honabada miyoi maselgi marakta nungsinabagi wakal pibagi mathakta apunbagi saktam sagatpada asobo thodang lodun lakli haina saknairaba sairengba thingbaijam swaran kumar haikre Wafam asing wangkai maihobom dalaiba moirangthem manihargi mayumda All India Radio Imphal sakanglaba sairing basingi apun balup salgi taragumdoi subong mapok kumongi thoramda resource person oina saru yaraduna phongdokhibani thoram maduda lup asigi president Sagol Seb Ibungo Choba vice president moirangthem manihar amadi executive member Haubam Hemantana presidium member sing oina saru yaki
Sangnai Sairengba Thingbaijam Suran Kumar Hai Apunbagi Saktam Kanbada Sairengba Singi Todang Haiba Hiram Asida Wangang Laduna Mahang Hai Mioiba Kunaina Horakpa Matamdagi Sairengbana Apunbagi Saktam Sagat Abahona Duna Laki South Africa gi Leibak Sing Ningkha Tamnana Bahonaba Matamda We Shall Overcome India gi Ningtam Ihoda British ka Lantingnaba Matamda Bande Mataram Manipur dasu Hizam Irabat ki Sakti Leiraba Mayek Kayana Miyambu Thongna Piduna Apunbagi Saktam Sagatpada Nahasingda Anova Thongna Pangal Pikiba Aikoina Kaufam Thokti Lanpam da Satuna Mayok Nabangam Iraibak Nungsibagi Ihul Aikoida Suleidi Haiba Utna Piba Matautai Haksang na Lanpam da Satuna Yaubangam Drabasu Aikoida Su Iraibak Nungsibagi Seli Haibadu Utnanaba Pibagi Thoram Pangtopani Sering basing asi malem gi oina yengba matamda khwaidagi maribak nungsibagi manungda ahanmani Lebak ngaknanaba leiriba army navy pilot singsu mathau tawi adubu makhoidi thagi khusumal fangba masagi tawpham thokpa duty ni haina lobu yai adubu sairing basingna itorakpa isai mayekna mi amaga lebak amaga gi marakta nungsinanaba honari haiki Kai bu yaroi haidana ima event club mena by civil society organization puna magna haudana ahing tin tumdo ngkai honna riba singi maram sida saireng ba singi apun mulu ko misal ai ba ai ekhu su aso ko ro lo ya de haidana haksang na adu gumba lanthing na ba kya adu da saru ga de ngam hom da tar ga su akhoi su leibak ning gi I jeli haidana Alla Pujaba Kungi, Timon to be the Nagasi Hagi, members in my gate, lives like blood donation. Don't you go to the Hemsay, Mashiki, Ashing Pudam Day, according to Suli Barking of Jenny Hemsay, a hundred tons again. Siding machine, I say, Pitibi going again, no one that quite the Mary Banking machine, as she can't make a no have target. Siding machine, I did number one, then I did not wait from Lepas kan lepas army navy yang terus bagi wani makoi di top sari juga masagi lah mungkin lepas kapsen pun atau lepas lantar pun tenda nancingan apa aduh sairing mesin itu apa mayek singna mi amaga nungsin hali lepas amaga nungsin hali jati amaga nungsin hali hai mesin ai mesin dalam mesin hek mali mesin mi oi bersama sini korang putih mesin hause masih kudam samtam kaya makin mang Taraga Humdoi Suba Salgi Mapok Kumon Adugi Matangda Secretary Moirang Them Ziban Haikibada Leibaki Irang Asina Maram Oiraga Mau Sagam All India Radio na Sakhang Laba Sairing Basingi Apunba Isai Mayaki Anthology Fongba Sahi Asigi Sairengba Sahi Asigi Saisakpa Amade Sahi Asigi Sairing Bagi Award Yentokpa Yaudana Thokliba Irang Asida Sairingba Aikoina Pangbiyawa Tengbang Oina Bagi Thoramasi Sinmani Salgi Mapok Kumon Aduga Mari Lenana Rims Blood Bank Amade Lifesaver Manipur Awabatar Singda Kathoklaba Haina Mingthonba Blood Donation Camp Amasu Rims Pangthoki Salgi member Kuntrana EPK Zelerong Taba Kunda Ayaba Yaudana NSCN IMG Kader Singh Leiba Amadi Makal Amatagi Senkai Tumkai Sataba Amadi Pamdaba Thodok Singh Thokanba Yaroi Haina Zelerong United Front ZUF Deputy Secretary Information and Publicity Alur Saikona Media Thadrok Pachiron Amana Haidi Serona Makataribadi NSCN IMna Zelerong Taba Kun Singda Sangdaba Amadi Masagi Designated Kemta Laigadabani Haina Sahi Asigi Kuntraga Mathoi Zulaida Civil Society Organization Kangan Kiba Adubu Ngakna Satpiu None District in Manung Sanba Kaupum the Luf Anigi Marakta Pam the Batodok Toki NSCN IMG Kader Ohum ZUF Ki Makutagi CSO Singna Rescue Tokiba Adubusu Tagat Pafondo E Harakli Serona Hai Hojik Sathariba India Lengak Amadi ZUF Anigi Political Talk Asida Civil Society Organization Nakal Animakta Sogali CSO Singna Nakal Animakta Political Gi Oiba Waroisin Ama Purak Papami Maduna Naga Amadi Jalerong Taba Kun Sing Santi Oina Labangam Gani Hainasu Seron Aduna Harakli
Kuki Kanglai Lompi KKL gi Thomi Singna Silsar dagi Jiribam tamna Anaba Puduna Lakpagi Lambida Jiribam gi Maira Paibi Singna Lambida Sek Tobugalwina Atingba Pirakpagi Tong Adubu Yaning de Haiduna Kuki Student Organization Jiribam Amadi Tamenglong District na Akan Bamong the Yaning de Bafongdorali. Kuki Student Organization Jiribam Amadi Tamenglong District ki Seron Aduna Makha Taribadi Jiribam area da Santi Oina Thamnanabagi Damakta District Authorities Amadi Security ki Maike digi Lokatpam Thokpa Thabak Thorom Sing Lokatle Haina Phongdokraba Matungda Asigumba Thawong Asi Tatharakpa Asi Laibak Thibani Hairakli Uripok Yambem Laikai Maira Paibi na Sinduna Ngasi Kautrukta Ahing Mingsel Khangdana Khul Sangliba Miyam gi Damakta Angamba Potchai Mateng Tokre Uripok Yambem Laikai Maira Paibi ki Secretary Mina Kumari na Haiki Kuki Singna Maitei Kul Singda Tatana Numai Kap Sinduna Kai Hobagi Togdo Asi Tokadabani Maho Sagumna Nungsi Sanana Mateng Iting Togduna Leminase Irang Asina Maram Oiraga Kangluf Animakta Awaba Mayuk Nahale Manipur Sarkar Nasu Manipur Asi Tangdu Laitaba Puraknadaba Sinbiu Haiki Aduna Sigumba Thogdoksing ase koi Manipur de leba ima singse akoi thawai se thawai nungai tre aduna kuki militan sing asu khana ba hobira anu ado moina khana ba horok tragadi koi mete isa singsina khut suk tha tharoi moina khana ba horok padagi nongmi ka padagi akoi defense tok da ya da padagi akoi isa singsina thawai me athagre hoji su akoi thawai ta ba pamude haidana isa singsina chingya sida ahin ngai Aduna Asugumba Kuki militan sing sida aina haijan muse khanabadi hobiranu nusi sanana thaina degi lerpa dumaina nogi mating jo koi pangge koi mating jo pangu hai nusi sanana lebedo adumaina leminasi Nepal Company Sarangpat Isam Khurau Bengi Amasung Thokchom Khun Mangagi Apunba 14 Clubs Coordinating Committee Amasung Khun Manga Asigi Apunba Maira Paibi Lup Singi Miyoi Singna Punna Satuna Handak Jun Taraga Humdoi Taraga Marigi Lonaba Ahingda Kamen Lok the Tokiba Kanglup Ki Oiba Kurung Tiba Togdokta Soktuna Ladiba Lema Kong Mapaldagi Mangsatabam Sanatoi Apokpa M Ragumani Amasung Hizam Sankar Apokpa Ait Sandra Singha Miyoi Ani Asida Angamba Selgi Mating Lupali Sing Taraga Manga Tarabanga Pangkre Makoy Anaba Asok Patuna Pavo Oirasunu Haiduna Awabada Sarup Yazari Hariba Mafam Sing Asidasu Hanana Club Amadi Maira Paibigi Maraktagisu Angamba Mating Pangkibalekre Handak Toliba Kanglup ki Irang Asida Hariba Club Amadi Maira Paibi Lup Singi Maikaidagi Lanjen Riba Miyoi Sing Awa Anataraba Miyoi Sing Relief Camp Amadi Atai Mafam Singda Tingbang Jaduna Lakli Amadi Makata Nasu Angamba Tingbang Jakigani Haina 14 and Clubs Coordinating Committee Amasung Apunba Maira Paibi Lup Nepra Company Sarangpat Isam Kuno Bengi Amasung Thokchom Thobal District na Thadro Pacheron Amana Fongdorale Kung mapalgi mangsata bangi isa sana thuigi manakta laksari basi koi isa si panggal thongna hapan laksabadi yamdraba taret ki chanda khara sin isa gi molong mata leira gasu guli mata sar gasu haidun isa gi amutang phagala ka anda sugumba kuki terrorism na koi ilamdam sida tawrokli ba mathong phuktraba thawong sing ase ai koi maitai gi nongsa athoba mayam ama khak leiri haibado asida isa singna Awa huidong lang bayaroi ngasi Manipur gi mama aikoi na lepi isa gi tubum na ma sokpa yaroi haibadani aikoi gi sigumba lanpham masida thawai na pontha oikraba aikoi gi ningtamba athoba isa singi mafam da su mama aikoi ne kai thna ba uli gai faraba yumza kai chanu mila sida aikoi gi jam gi isa sankar gi manakta laksabani khurai kompanda leiba sigi sa sigi awana sigum labalan pham masida khungang nam khona bada nongmai maru sarana pal kanda yamna hoji phang lok thok ba yadana leirami haibasa masida khoi gi sarang pat begi thokchom icham khunau nepra aduga 14 club na khoi gi sa sigi ada mapalam da layeng basana na ba hona bada khoi ima singchu leiri ibung ipa yamba mayam leiri angamba kaigumam ta oisu mateng pangpham thoi haina laksabani Hojik Manipur ke tongan afam singda sandok leba vector borne disease sing asidagi matau karamna ngakthokani haibagi matangda District Health Society kaksing amadi National Center for Vector Borne Diseases Control anina punna sinduna kaksing public school gi mahiroi amadi oja singi oiba awareness program ama ngasi pangthokre
Awareness program adura Chief Medical Officer Kaksing Dr. T.S. Rajan, District Malaria Officer Dr. M. Gambhini, District Surveillance Officer Kaksing Dr. K.S. Gopeshwar, District Family Welfare Officer Kaksingi Dr. E. Kiran, Kaksing Public School Kaksingi Headmaster L. Kishore Sandrana Athoibu Mithunglen Singh oina saruyaki. Haning basi kai no haman tanda hojiki matamda akoina phana chakhatle haraga su mi singse gyan tare haraga su jumda isai thanda isana isawo lang ja bhai ta sigi poti chane bi jam tawi akoi hakchang ngai tre haraga di pharmacy dagi changaga hida guli male kan da sara ga dum phabu photu haidana ngasai pharmacy duga patient ka duga dum solution nei wari je doctor gi mana ka chalaga doctor ana ba jing khoi posi haina bi ji kya leiti hoi kanagomba jamne akhoi concern oiba jamne aware oiba family khar natana ayamana isa nungai tre haraga da pharmacy hida guli male ga chara ga mayum da ana ba ji phana ohana ba na khoi de mu lai asi tam khlai ba jam energy ko ba ga lo sum jam lai ba kang ni ba na khoi na tra na khoi na jum na chala kan da any nungai ta bam la khong tam da mana na ko hospital dispensary da chala ga doctor consent to bi ba si posmi jam da ga lai. All Manipur United Clubs Organization Amukona Satharakliba special discussion on present issue of Manipur Haiba Hiramasi Matangda Haying Sagol Sen Nimitki Nungtil Pung Amataba Matamda Rural United Clubs Organization Rukona Sinduna Lamdeng Kunau Ground WDIC da Pangtok Lagani Maramaduna Rukona Koliba area da Ladyba Clubs Association Organization Amadi Maira Pai Lup Singilu Sing Basing Member Sing Amadi Maike Asomgi Miam Kwai Punamakna Asigumba Kana Nainabagi Mipam Asibu Saruk Yabiduna Mapung Pan Biu Haina Amukogi Seron Amana Hairagi Seron Dunu Makhataribadi special discussion Asida Maru Oina Maibam Suresh Kumar, former coordinator Department of Human Rights Manipur University, Dr. Homen Thangjam, Assistant Professor Ikno Amadi Amukogi President PH Nando Luangna Maru Oiba Akhanaba Wangang Nung Sing Oina Saruk Yagani Hairi Leipak Asida Tin Kangna Laina Tinak Kaya Sandorakpa Asidagi Section Taurang Lokat Po Oina Thawbal District Yaripok Kekru Ward number Mapan na Koliba Mafam Singda Lam tu Sengdok Kibaga Loinana Kang Hidak Su Kapthokre Ngasi Kang Hidak Kapthok Tringay Numit Ninigi Mamangda Kekru Yairi Club KYC Waina Sinduna Club Asina Konba Ward number Mapan Gi Mafam Singda Lam tu Sengdoki Amadi ngasi District Vector Borne Disease Control Society Thawbal gi meeting Makada Kekru Yairi Club Yaripok Amasung Kekru Yairi Women Development Organization Anina Mapung Oiba Thaudang Lauduna Lambi Sing Amadi Leirak Khulak Singda Dengue, Malaria Amasung Japanese Encephalitis na chingba Kang na Sandok Palaina Tina Singdagi Ngakthok Naba Kang Hira Kapthok Kibani Kang Hira Kapthok Pa Aduda Primary Health Sub Center Kekru gi staff sing Amasung Asa Sing Su Saruyaki Luina na Kang Hira Kapthok Naba Mari Lainaba Loisangi Official Sing staff sing na Lobi Kiba Thaudang Adugi Damakta Club Amasung Maira Paibi gi organization na Tobimal Khangba Amasung Thagat Pofongdoragli Hojik London Masira Park Sana Sandorak Liba Mitki Oiba Yamna Tuna Sandok Kanba Lona Ganba Laina Laichat Ase Urkul District Su Park Sana Sandorak Le Haina Urkul District Hospital Ge Eye Specialist Dr. Wonyao Kasarna Fongdorali Pin Eye Natragana Eye Flu Hiraga Kangnaba Laichat Ase Zun Thadagida Hojik Faw with the Mui Murfuga Taruk Lying Cray Amadi Hojiki Oina Mui Mari Lying Li Hari Pau Sinahai August Thadagi Oina Mioi Kuntraga Mari, Julai Oina Mioi Kunga Humdoi Amadi, Jun Tagi Oina Mioi Kunga Mapan Laichet Asina Maram Oiraga lying Satakre Hari. Amaromda Hojik Urkul District Mini Secretariat Complex the May Laktabagi Awaba Kudung Sadabakaya Mayonari. The National Informatics Center Urkul Headquarters the Ladybug Government Office Singda May Laktaba Asina Maram Oiraga Internet Sambayana Nabagi Kudung Sadabakaya Mayonale. Government offices sing online gi thabak toriba maruina certificate kaya haibadi tribe certificate income certificate yauna online gi mathau taba thabak thorum kaya da ayat apan oire hairi amarom the district hospital urkul the medical equipment sing mai gi mathau taba sing kaya sizinaba yadana leiba
medical gi thabak thoramda yamna awaba mayokna le haina hospital asigi medical superintendent Dr. Rai Sangam Rai Khamna pendaba phongdorakle mai phangdabana maram oiraga hojik ki oina birth certificate amadi death certificate kaya pithoktana leiri hairi Hojik Manipur da thokliba irang asi Maitei Sing Lande haiba khangle haina Indian Democratic Republic Front IDRF Chhattisgarh State ki President KL Raman na haikre ngasi paumi singa nambol da unaba amada mahakna haiki Manipur da hojik thokliba irang asida kuki singbu Maitei singna otpi neibiba hatokpiba kya tawre haina national media amadi social media singda ubudagi social activists ama oina humanity gi meeting da kuki singi wa kharada oiraba sungang luge khana kuki singa unanaba Manipur da lakibani kuki singa su unare adubu siba sangba laibak yenglage Maitei singa amuktadi unage khana unanabagi damakta hojik Manipur da tholiba irang asi Maitei Sing Lande haiba khangle mahakna makha takibada mahak humanitarian service da sahi kungani thoi hena sangsilagli maramasina lisingani kunga mari dasu president ki Padma Shri award lisingani kunga mari nominate tokre KL Raman haiki kuki singna aranba propaganda kaya tawba maramna malemgi miyamna Maitei Sing asi khutta khulai oiba nongmai paiba mi hatpa rap tawba kuki singbu miot minei kaya sathaba phurup oina khanki adubu makhoi gidamakta voice kharadi malemgi miyamda lauge adubu asengba minna uba paudam tamge khana Manipur da lakibane Manipur da laktringai Maitei Singdi mi hatpa phurup oibana mahak amuk halakadra haibagi akiba leiki adubu amuktadi yauruge khanna lakibana pikliba masa sing imung manungda aroiba wahi hairam laga amadi marup mapang singda mahak leikidaba thoklagadi makoibu yengsin binadaba sinaram laga yamna kina lakibani maphamsi yaurakpadadi ukhiba amadi khalluba khuding onaramle mafam asidadi Maitei Singdi khulai leramdre kuki singna attack sathabada Maitei Sing siba awaba taba aduga masana masabu kanjanaba hotnajaba ngakpa oiramle Maitei gi relief camp singda satuna yenglure mitta pi sintharaga paudam lakpa kaya ubada thamoi soi mirol bi mama breastfeeding toriba pikliba angang kaya sinjak nutrition watpana masa sonba kaya uba phangle hojikti Maitei Singge awaba khangba khangba kanba pukchil sauba miok misan phaba kaya asi ure khangle aduna mahakna hankhraga Maitei Singgi landaba asengba saktam asi India gi miyamna malemgi miyamna khangnanaba paudam lamgani haiki I took my decision, a risky decision. I said that what they are saying, what world is speaking, let me challenge world. Let me experience first. Because my sixth sense is saying that Mathis are not wrong. So the thing is happened that anyhow I came here to meet first of all Mathis. I'm telling you very personal experience. I'm not a northeast person without any partiality. I used to speak the truth. Whether I will die, whether someone kill, I don't bother about that. But I will stand for the truth. And truth is that Mathis are lovable people and they never do any harm. Paumisinga unabra saruk yakiba Nava Jyoti Samaj Darjeeling gi President su oiriba Pastor Lok Bize Limbu na phongdok khibada makoina relief camp tararom da koina satuna miyamga unaba amadi mateng pangba sanglubada tarakpa paudam dadi Maitei Sing asilandi makhatana amuk laktuna mateng pangba ngamnanaba church leader sing amadi Darjeeling gi miyamda pau tamlugani aduga Manipur gi miyoi khudingda appeal Toning badi athuba matamda santi gi lambida sangsinnanaba hotnaminase nungsiraba imung manungi miyoi kya kaina khibagi thamoyi chaina sing ishorna kokhanbibo oirasano haiki what the peace is coming to us Manipur is very good sign and I ask to the people of Manipur, please bring peace in midst of you. See, yesterday we had visited so many relief camps and humans, they were weeping. Children also, so many children, they had fallen in sick. So we, being a human being, I also
touched my heart and my tears rolled from my eyes. So this is my humble request to the Manipuri people. Please, please, please try to bring the peace. And I request to central government also, bring them in one table to be negotiation, to be in sound discuss, whatever they need. To central government, you have to fulfill their demands. Nambol Lima Popamgi, Prajas in the August Tarik Tarago, Humdegi, Satarakli Wakat Mipamgi, Maka Satarapoina, Nasisum Mera Paibi, Imakiana Wakat Mipam Pamli. Amade Hosik Toliba Irangasi Sarkana meeting Sangbiduna, Lephananabasu Taxilali. Wakat Mipam Madura Saruk Yakibi, Lima Pokpam, Kundon Mera Paibi, Secretary Ranjana Devi, Akoizana, Pongdok Lakpada, Manipur Sarkana, Hosik forward died to load of a manbagi, Mong Toriba Asi Yamna Pende. Kuki Nupi Anigi, Togdokna Manipur government Amadi Center Langakna, meeting Sangduna Lupa Lak Tara Pitokpa Aduga, Maite Nupi Kaya Surachanpur the Otpan Neighbor Satakiba Adubuna, Tawas Sabidaba Asi Yamna Pende. Maite Nupidi Kaisun Natabagum, Ubibasi Tasing na Pende, Lan Asi Manipur government Center Langakta, Wapam Amakak High with a Lucian Bayarabani Adubu, Tumina Laitoliba Asi Kukigi, Misang Sang Libera. Hosik Lan Sangliba Isha Inaukea Tumpam Safam Kangdana Makutta Matik Saba Kulai Paidana Mayuk Naribasing Asigi Kalaga Aduki Matik Awabapoi. Cookie Singdi Matik Saba Kulai Paibagi Matakta Assam Rifles na Mating Supang Libani Masi Miam Punamakna Kangnarabu Famni. Aikoi Yumda Ing the Signal Labada Pamjay Adubu Irang Asina Maram Oihalaga Tumpam Safam Kangdana Ladybani. Maramaduna governmenta Atubu Matamda Irang Asi Lucian Binanda Bohanabiu Madu Pangtok Tri forward Lepalaitana Kongjang Sangshin Kigani Haiki. Hojero bada maru pausing amona pijari. London Masida Toli Irang Asida May Takrabamadi Tugai Krabayum Sing known as Semgat Saganaba survey to Bolori Highness Chief Minister and Birin High Grade. Mangak Samda Thang na Lane ba Amadi Numay Maruna Pan Bagi Dakpam Leba Asiba Haksang Amature na Tau Tarakray. Akoizam Nongan ba Allies Aging Mihat ki case Tha si Kuntra Phawi Manung da NIA da Sinadrabadi Akan Makongjang Sangsilagani Haina JS na Lengakta Section Watham Kray. Kumbi Kendra ki Manung Sanba Trong Lawi Kulda Kuki Kulai Paibasina Numay Round Kaya Kapsindana Lan Kaihura Kray. Kuki Singna Fazin Kiba Miyo Ematadorok Lay Maitay Masa Amana Fazin Kibadagi Mari Makong Kangray. Amadi Hojik Manipur Toleba Irang Asi Maitay Sing Lande Haiba Kangle Haina Indian Democratic Republic Front IDRF Chhattisgarh State ki President KL Remanna High Grade. Ngasigidamukta di matang sila Mami TV Prime Time News Bibulusin Jari Midjang Tabir Punupu Amarjit THOKCHOM na Amukana Kurum Jari.